ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯒꯤ ꯑꯥꯔꯊ ꯃꯄꯨꯡ ꯐꯥꯅ ꯐꯤꯔꯦꯞꯄꯁꯨ ꯃꯁꯥꯅ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯈꯪꯍꯟꯅꯤꯡꯕ ꯃꯥꯅ ꯈꯪꯗꯕ ꯀꯔꯤ ꯂꯩꯔꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯈꯜꯂꯤ꯫ ꯏꯆꯝ ꯆꯝꯕ ꯃꯔꯝ ꯑꯃ ꯂꯩꯕꯔꯥ ꯍꯥꯏꯅ ꯑꯉꯥꯎꯕꯤ ꯃꯥꯅ ꯑꯔꯨꯕ ꯃꯔꯝ ꯑꯃ ꯈꯪꯍꯟꯅꯤꯡꯕꯗꯤ ꯂꯩꯔꯣꯏ ꯈꯟꯕꯅ ꯁꯟ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝꯁꯨ ꯈꯪꯂꯒꯦ ꯈꯟ ꯍꯪꯖꯤꯟꯅꯕ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯐꯝꯊꯔꯛꯏ ꯅꯣꯛꯂꯒ꯫ ꯑꯩꯗꯤ ꯀꯩꯒꯤ ꯁꯟ ꯑꯣꯏꯗꯣꯏꯕ? ꯁꯟ ꯑꯣꯏꯔꯗꯤ ꯃꯣꯑꯥꯅ ꯈꯣꯡꯉꯛꯑꯣꯏꯗ꯭ꯔꯣ? ꯑꯩꯗꯤ ಮಿರೋꯜ ꯉꯥꯡꯉꯤꯁꯤꯗꯤ꯫ ꯅꯣꯡꯃ ꯃꯔꯝ ꯈꯪꯉꯛꯀꯅꯤꯌꯦ, ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯍꯥꯏꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯅ ꯍꯥꯏꯔꯨꯔꯗꯤ ꯑꯩ ꯑꯣꯏꯅ ꯗꯁꯥ ꯇꯥꯗꯅ ꯁꯤꯕ ꯁꯣꯏꯗꯦ꯫ ꯁꯤꯕꯁꯦ ꯌꯥꯝ ꯋꯥꯔꯝꯅꯤ꯫ ꯑꯩꯅ ꯉꯍꯥꯟ ꯏꯇꯣꯝꯇ ꯁꯤꯖꯔꯒꯦꯅ ꯈꯧꯔꯤ ꯃꯦꯠꯄꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯅꯅꯦ ꯈꯨꯋꯥ ꯑꯃꯗ ꯋꯥꯏ, ꯁꯩꯇꯅ ꯁꯥꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯃꯇꯝ ꯆꯥꯗ꯭ꯔꯣ? ꯇꯥꯝꯅ ꯁꯣꯔ ꯍꯣꯟꯒꯠꯂꯒ ꯏꯊꯥ ꯊꯥꯗꯣꯛꯄ ꯈꯣꯟꯖꯦꯜꯗ ꯂꯥꯜ ꯂꯣꯏꯗ꯭ꯔꯤꯍꯦ꯫ ꯀꯅꯥꯒꯤ ꯂꯥꯜ? ꯍꯪꯈ꯭ꯔꯦ, ꯋꯀꯤꯜ ꯌꯥꯝ ꯃꯥꯜꯂꯦ꯫ ꯋꯀꯤꯜ ꯍꯥꯏꯁꯤꯅ ꯀꯩ? ꯑꯃꯨꯕ ꯀꯣꯠ ꯂꯤꯠꯄ ꯃꯅꯨꯡꯗꯅ ꯑꯉꯧꯕ ꯐꯨꯔꯤꯠ ꯂꯤꯠꯄ ꯃꯆꯤꯟ ꯌꯥꯝ ꯀꯟꯕ ꯀꯥꯡꯕꯨꯗꯣ ꯂꯣꯌꯔꯗꯨꯔꯣ ꯎꯀꯤꯜ ꯍꯥꯏꯁꯦ? ꯏꯪꯒ꯭ꯔꯥꯖꯤ ꯈꯪꯗꯦꯗꯤ ꯍꯥꯏ, ꯑꯗꯨꯒ ꯀꯦꯟꯗꯤꯗꯦꯠ ꯂꯣꯌꯔꯗꯤ ꯐꯖꯅ ꯈꯪꯉꯤꯅꯦ ꯅꯪꯁꯨ꯫ ꯍꯣ, ꯃꯥꯂꯦꯁ ꯃꯔꯣꯜ ꯈꯔ ꯇꯝꯗ꯭ꯔꯗꯤꯅꯦ ꯃꯤꯅ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯇꯝꯃꯤ꯫ ꯍꯌꯦꯡ ꯑꯩꯁꯦ ꯃꯤ ꯒꯥꯎꯟꯗꯨꯒꯤ ꯃꯆꯤ ꯑꯃ ꯆꯤꯛꯂꯒ ꯗꯣꯛꯇꯔꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯁꯤꯕꯨ꯫ ꯐꯤꯔꯦꯞꯄ ꯃꯑꯣꯡꯗꯨꯗ ꯇꯨꯃꯤꯟꯅ ꯅꯣꯛꯂꯒ ꯌꯦꯡꯈꯤ꯫ ꯁꯣꯝꯗꯅ ꯄꯤꯕ ꯇꯨꯃꯤꯟꯅ ꯊꯣꯡꯅꯥꯎꯗ ꯅꯞ ꯅꯞꯄꯒ ꯂꯥꯛꯏ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤ ꯅꯤꯡꯈꯣꯝꯕꯅ ꯇꯥꯝꯅꯥꯗ ꯍꯤꯗꯥꯛ ꯀꯥꯞꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ, ꯃꯗꯨ ꯑꯣꯏꯕꯅ ꯃꯤꯔꯛ ꯇꯟꯖꯥ ꯑꯁꯤꯛꯄ ꯇꯥꯛꯄ ꯌꯦꯡꯂꯒ ꯂꯥꯛꯄꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯌꯥꯝꯕ ꯀꯦꯃꯦꯔꯥ ꯊꯦꯠꯄꯅ ꯊꯣꯡꯅꯥꯎꯗ ꯅꯞ ꯅꯞꯇꯅ ꯀꯥꯔꯛꯏ꯫ ꯁꯣꯔꯣꯛꯇ ꯃꯤ ꯆꯠꯄ ꯃꯄꯥ ꯍꯦꯛ ꯊꯣꯛꯑꯒꯅ ꯎꯗꯅꯕ ꯍꯣꯠꯅꯩ, ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯌꯥꯝꯅ ꯋꯥꯅ ꯆꯪꯉꯛꯄꯒ ꯅꯤꯡꯈꯣꯝꯕꯒꯤ ꯀꯦꯕꯤꯟꯒꯤ ꯊꯣꯡꯅꯥꯎꯗꯣ ꯅꯝꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯂꯣꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟꯕꯥꯜꯗ ꯁꯤꯠ ꯍꯥꯏꯅ ꯁꯣꯜꯂꯤ꯫ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯍꯩꯅ ꯁꯤꯡꯅ ꯊꯣꯡꯅꯥꯎꯒꯤ ꯅꯠ ꯃꯄꯥꯗꯣ ꯁꯀ꯭ꯔꯤꯎ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯍꯟꯗꯣꯛꯂꯒ ꯋꯥꯅ ꯆꯪꯂꯛꯏ꯫ ꯀꯦꯃꯦꯔꯥ ꯊꯦꯠꯂꯤꯕ ꯃꯄꯥꯗꯣ ꯆ꯭ꯌꯨꯏꯡꯒꯝ ꯑꯃꯅ ꯃꯃꯥꯏꯗꯣ ꯁꯠ ꯅꯞꯁꯤꯜꯂꯒ ꯍꯤꯗꯥꯛ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯐ꯭ꯔꯤꯖ ꯍꯥꯡꯉꯨꯕꯗ ꯅꯍꯥꯟꯈꯩ ꯊꯝꯐꯝ ꯃꯐꯝꯗꯨꯗ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯤꯗꯥꯛꯁꯤꯡꯗꯨꯒꯤ ꯀꯣꯕꯔ ꯆꯞ ꯃꯥꯟꯅꯕꯗ ꯁꯤꯟꯗꯣꯛꯂꯒ ꯊꯣꯡꯅꯥꯎꯗ ꯂꯤꯊꯣꯛꯀꯦ ꯇꯧꯕꯒ ꯊꯣꯡ ꯋꯥꯡꯃꯗ ꯅꯨꯄꯤ ꯑꯃ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨꯁꯨ ꯇꯥꯔꯛꯏ꯫ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯕꯗꯤ ꯑꯣꯏꯔꯝꯗꯦ, ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯐꯥꯖꯤꯟꯅꯔꯒ ꯃꯨꯛꯅꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯑꯔꯣꯟꯕ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯂꯩꯕ ꯃꯐꯝꯁꯤꯗ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯈꯨꯗꯣꯡꯊꯤꯕ ꯑꯃꯨꯛ ꯅꯪꯕꯒꯨꯝ ꯇꯥꯔꯤꯕ ꯀꯤꯖꯕꯒꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯤꯕꯝꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯃꯒ ꯆꯠꯄꯁꯨ ꯉꯝꯗꯦ꯫ ꯅꯥꯊꯩꯔꯒ ꯆꯦꯜꯂꯨꯕꯗ ꯃꯤꯁꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯁꯥꯗ ꯃꯔꯥꯜ ꯂꯩꯕꯒꯨꯝꯅ ꯄꯣꯊꯥꯕ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯑꯍꯤꯡꯗ ꯃꯤꯀꯞ ꯑꯃ ꯐꯥꯎꯕ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯊꯣꯡ ꯈꯤꯇꯪ ꯍꯥꯡꯗꯣꯛꯄꯗ ꯊꯪꯅꯕ ꯔꯨꯝꯗ ꯃꯈꯣꯜ ꯇꯥꯔꯛꯏ, ꯁꯠꯊꯣꯔꯛꯏ꯫ ꯔꯨꯝ ꯃꯅꯨꯡꯗꯨꯗ ꯌꯦꯡꯕꯗ ꯄꯦꯁꯦꯟ ꯑꯃꯗ ꯅꯤꯡꯈꯣꯝꯕꯅ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯅꯝꯖꯥ ꯅꯝꯊꯦꯛꯅꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯐꯤꯕꯝ ꯎꯕꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯑꯁꯥꯎꯕꯗꯨꯅ ꯃꯥ ꯐꯤꯡꯈꯤ꯫ ꯁꯠ ꯆꯪꯁꯤꯜꯂꯒ ꯂꯥꯛꯇꯅ ꯅꯤꯡꯈꯣꯝꯕꯕꯨ ꯆꯤꯡꯊꯣꯛꯂꯒ ꯐꯨꯒꯥꯏꯔꯛꯏ꯫ ꯑꯅꯥꯕ ꯅꯨꯄꯤꯗꯨꯁꯨ ꯂꯥꯎꯔꯒ ꯆꯦꯟꯈꯤ꯫ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯅꯤꯡꯈꯣꯝꯕꯕꯨ ꯇꯞ ꯇꯥꯅ ꯐꯨꯒꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯕꯨ ꯐꯨꯔꯝꯃꯒ ꯃꯍꯥꯛ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯕ ꯌꯥꯕꯒꯤ ꯃꯃꯤꯁꯨ ꯎꯗꯕꯅ ꯄꯦꯅ ꯂꯃꯟ ꯈꯨꯝꯂꯒꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯛꯄꯗꯣ ꯐꯨꯒꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯔꯝꯁꯤꯅ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯅ ꯐꯨꯒꯥꯏꯔꯛꯂꯦ꯫ ꯑꯅꯥꯕ ꯅꯨꯄꯤꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯕꯒ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯁꯤꯟꯅꯕ ꯇꯥꯔꯦ ꯈꯟ ꯈꯥꯝꯗꯣꯛꯅꯔꯛꯏ꯫ ꯄꯤꯕꯥꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯍꯦꯛ ꯐꯥꯔꯒ ꯈꯥꯝꯗꯣꯛꯄꯒ ꯅꯤꯡꯈꯣꯝꯕ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯍꯨꯔꯥꯜ ꯆꯪꯉꯛꯑꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯤꯅꯤ, ꯐꯨꯖꯤꯜꯂꯨ꯫ ꯍꯥꯏꯔꯛꯄꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯁꯨ ꯈꯔ ꯐꯨꯕꯤꯔꯝꯃꯤ ꯄꯤꯕꯥꯕꯨ꯫ ꯃꯈꯨꯠ ꯍꯜꯂꯨꯗꯦ꯫ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤꯁꯨ ꯃꯁꯥꯗ ꯔꯤꯒ꯭ꯔꯦꯠ ꯆꯥꯕ ꯎꯗꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯪꯁꯤꯜꯂꯒ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯨꯗ ꯄꯨꯊꯣꯔꯛꯄꯗ ꯇꯥꯝꯅꯥꯁꯨ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯃꯈꯣꯡꯗꯣ ꯈꯤꯇꯪꯈꯛ ꯂꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯦꯡꯕ ꯍꯧꯔꯨꯔꯕ ꯃꯈꯣꯡ ꯑꯗꯣ ꯄꯤꯕꯥꯅ ꯃꯉꯛꯅ ꯑꯃꯨꯔꯛ ꯍꯥꯏꯔꯒ ꯏꯪꯒꯤꯠ ꯄꯤꯈꯤ ꯆꯪꯁꯤꯜꯂꯛꯇꯅꯕ꯫ ꯏꯪꯒꯤꯠꯇꯨꯁꯨ ꯐꯤꯔꯦꯞꯄꯅ ꯈꯤꯇꯪ ꯎꯊꯣꯛꯈ꯭ꯔꯦ꯫ ꯎꯈꯤꯕꯅ ꯆꯤꯡꯅꯕꯅ ꯅꯨꯄꯤꯁꯤꯒꯤ ꯁꯛꯐꯝ ꯌꯦꯡꯂꯨꯏ꯫ ꯃꯃꯤꯠ ꯈꯤꯇꯪꯈꯛꯇꯤ ꯉꯥꯡꯂꯝꯃꯤ, ꯑꯇꯩ ꯑꯍꯦꯟꯕ ꯎꯔꯝꯗꯦ꯫ ꯍꯨꯔꯥꯜꯂꯒ ꯆꯪꯉꯛꯄ ꯄꯤꯕꯥꯗ ꯁꯥꯖꯤꯟꯅꯕ ꯋꯥꯍꯩꯅ ꯃꯔꯥꯜ ꯁꯤꯕꯤꯈ꯭ꯔꯦ꯫ ꯅꯤꯡꯈꯣꯝꯕꯅ ꯂꯣꯟꯅ ꯂꯥꯛꯑꯒ ꯃꯥꯅ ꯃꯐꯝꯁꯤꯗ ꯆꯪꯉꯛꯄꯅꯤ꯫ ꯑꯩꯅ ꯀꯅꯥꯅꯣ ꯍꯪꯕꯗꯒꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯩ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯕ ꯄꯦꯁꯦꯟꯇꯨꯁꯨ ꯀꯤꯕꯗꯩ ꯀꯟꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯊꯥꯖꯤꯜꯂꯒ ꯐꯒꯗꯕꯅꯤ, ꯃꯁꯦ ꯐꯨꯖꯤꯜꯂꯨ ꯈꯔ ꯌꯥꯝꯅ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯃꯨꯛ ꯊꯥꯖꯤꯟꯒꯦ ꯇꯧꯕꯒ ꯐꯤꯔꯦꯞꯄꯅ ꯈꯥꯝꯃꯛꯏ꯫
ꯌꯥꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯦ ꯄꯨꯂꯤꯁꯇ ꯁꯤꯟꯅꯁꯦ ꯈꯨꯠ ꯊꯥꯔꯨꯅꯨ ꯋꯥ ꯌꯥꯝ ꯆꯥꯎꯊꯣꯛꯅꯔꯒꯨꯝꯁꯦ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯁꯦ ꯅꯤꯡꯈꯣꯝꯕꯒꯤ ꯑꯁꯣꯛꯄꯗꯨ ꯁꯣꯅꯤꯀꯥꯅ ꯌꯦꯡꯅꯕ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯤꯡꯈꯣꯝꯕ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯔꯣꯟꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯈꯪꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯌꯥꯔꯝꯗꯦ ꯃꯌꯥꯝꯒꯤ ꯈꯟꯕ ꯁꯥꯔꯒ ꯂꯩꯔꯤꯕ ꯁꯤꯆꯨꯌꯦꯁꯟꯗꯨꯗ ꯌꯥꯎꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯄꯤꯕꯥꯄꯨ ꯂꯥꯛꯇꯨꯅ ꯆꯤꯡꯕꯗ ꯑꯔꯣꯟꯕ ꯍꯤꯗꯥꯛꯇꯨꯁꯨ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯅꯥꯟꯊꯔꯛꯂꯤ ꯃꯗꯨꯗ ꯃꯌꯥꯝꯁꯤꯡꯗꯨ ꯏꯉꯛ ꯉꯛꯄ ꯄꯥꯈꯠꯅꯕ ꯂꯣꯏꯅ ꯎꯠꯅꯔꯛꯈꯤ ꯐꯤꯔꯦꯞꯄꯅ ꯁꯠ ꯆꯪꯁꯤꯜꯂꯒ ꯇꯥꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯨ ꯈꯨꯟꯒꯠꯂꯝꯃꯤ ꯄꯤꯕꯥ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯈꯤ ꯗꯁꯥ ꯃꯊꯪ ꯃꯊꯪꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯔꯅꯤ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯂꯣꯟꯅ ꯇꯧꯔꯛꯄ ꯑꯔꯣꯟꯕꯁꯦ ꯅꯤꯡꯈꯣꯝꯕꯅ ꯈꯪꯈ꯭ꯔꯅꯤ ꯑꯃꯗꯤ ꯇꯥꯝꯅꯥ ꯉꯥꯎꯗꯦ ꯍꯥꯏꯕꯁꯦ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯜꯂꯝꯃꯤ ꯇꯥꯝꯅꯥꯗꯤ ꯃꯤꯀꯨꯞꯇꯨꯗ ꯃꯥ ꯃꯁꯥꯒꯤ ꯋꯥꯔꯨꯗꯦ ꯄꯤꯕꯥꯒꯤ ꯋꯥꯔꯝꯃꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯗꯁꯥ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤꯅꯤ ꯈꯜꯂꯤ ꯅꯤꯡꯈꯣꯝꯕ ꯐꯤꯕꯝ ꯍꯣꯡꯂꯒ ꯑꯣꯍꯣ ꯁꯤꯅ ꯀꯔꯝꯕ ꯄꯦꯁꯦꯟꯗ ꯀꯥꯞꯅꯕꯅꯣ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤꯅ ꯀꯔꯝꯕ ꯌꯦꯛꯅꯕꯅꯣ ꯗꯣꯛꯇꯔ ꯑꯃꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯀꯔꯝꯕ ꯄꯦꯁꯦꯟ ꯑꯃꯨꯛ ꯍꯥꯠꯅꯕ ꯁꯤꯜꯂꯤꯅꯣ ꯍꯥ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ ꯄꯤꯕꯥ ꯑꯗꯨꯁꯨ ꯈꯨꯝꯗꯦ ꯃꯃꯥꯏ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯈꯥꯡꯉꯤ ꯅꯤꯡꯈꯣꯝꯕꯁꯨ ꯁꯤꯡꯕꯒꯤ ꯍꯧꯅꯕꯤ ꯄꯤꯕꯥꯗ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯉꯥꯡꯕ ꯆꯩꯕꯃꯛꯇꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯔꯦꯝꯕꯗ ꯑꯐꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯨꯏꯍꯧꯗꯦ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤꯕꯅ ꯌꯧꯔꯛꯂꯦ ꯄꯤꯕꯥ ꯄꯨꯈ꯭ꯔꯦ ꯃꯗꯨꯐꯥꯎ ꯇꯥꯝꯅ ꯃꯦꯟ ꯗꯣꯔꯗꯨꯗ ꯈꯔ ꯊꯣꯛꯂꯛꯂꯒ ꯂꯦꯞꯄꯒ ꯌꯦꯡꯍꯧꯏ ꯄꯤꯕꯥꯗꯤ ꯍꯥꯏꯐꯦꯠꯇꯐꯥꯎ ꯂꯩꯁꯤꯜꯂꯛꯂꯝꯗꯦ ꯃꯥꯅ ꯍꯦꯛ ꯂꯩꯁꯤꯜꯂꯨꯕꯗ ꯇꯥꯝꯅꯥꯅ ꯋꯥꯅ ꯐꯥꯖꯤꯟꯖꯔꯤꯕ ꯄꯤꯔꯥꯡ ꯐꯣꯡꯅ ꯏꯔꯤꯛ ꯑꯃ ꯁꯤꯟꯊꯔꯛꯄꯗ ꯑꯀꯟꯕ ꯂꯥꯡ ꯑꯃꯒꯨꯝ ꯁꯣꯏꯗꯅ ꯊꯣꯛꯈꯤꯅꯤ ꯃꯗꯨ ꯃꯥꯅ ꯄꯥꯝꯂꯝꯗꯦ ꯄꯨꯂꯤꯁ ꯒꯥꯔꯤ ꯊꯧꯗꯣꯛꯅꯈ꯭ꯔꯕꯗ ꯇꯥꯝꯅꯥꯗꯣ ꯀꯨꯏꯅ ꯂꯦꯞꯄꯝꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯔꯗꯇ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯕꯦꯗꯇꯨꯗ ꯐꯝꯃꯤ ꯋꯥꯈꯜ ꯏꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯍꯤꯡꯕ ꯂꯥꯏꯖ ꯃꯁꯥ ꯄꯨꯝꯕ ꯂꯨꯞꯇꯨꯅꯁꯨ ꯂꯩꯅꯤꯡꯉꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯋꯥꯈꯜꯗ ꯑꯏꯪꯕ ꯃꯔꯛꯇ ꯃꯍꯥꯛꯁꯤ ꯂꯩꯔꯤ ꯑꯆꯧꯕ ꯑꯄꯥꯛꯄ ꯏꯄꯥꯛ ꯑꯃꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯆꯤꯡꯁꯤꯜꯂꯒ ꯃꯁꯥꯗꯨ ꯏꯪꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯃꯤꯠꯅ ꯐꯅ ꯀꯟꯅ ꯆꯦꯠꯅ ꯎꯏꯁꯤꯜꯂꯕꯁꯨ ꯋꯥꯈꯜꯗꯨꯅꯗꯤ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯂꯒ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯈꯠꯄ ꯍꯦꯜꯂꯛꯈꯤ ꯃꯍꯥꯛꯇꯨꯕꯨ ꯐꯨꯕꯤꯔꯝꯒꯗ꯭ꯔꯥ ꯍꯤꯗꯥꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯆꯍꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯈꯤꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯣꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛꯅ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯕꯗ ꯀꯔꯝꯕ ꯁꯦꯛꯁꯟꯅ ꯔꯨꯜꯅ ꯀꯔꯝꯕ ꯆꯩꯔꯥꯛ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯐꯥꯎ ꯈꯪꯅꯤꯡꯂꯝꯃꯤ ꯁꯣꯝꯗꯁꯨꯅꯤ ꯑꯃꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯉꯩ ꯀꯦꯁ ꯂꯣꯏꯅꯗ꯭ꯔꯤꯉꯩ ꯑꯃꯒꯤ ꯑꯃꯨꯛ ꯊꯣꯔꯛꯄꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯑꯣꯅꯔꯗꯣ ꯈꯨꯗꯛꯇ ꯂꯥꯛꯂꯒ ꯑꯈꯟꯅꯕ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯕꯁꯤꯡꯁꯨ ꯄꯨꯂꯞꯅ ꯌꯥꯎꯔꯒ ꯃꯤꯇꯤꯡ ꯇꯧꯔꯝꯃꯤ ꯀꯟꯐꯔꯦꯟꯁ ꯔꯨꯝꯗ ꯖꯣꯏꯅ ꯊꯧꯗꯣꯛꯁꯦ ꯑꯃꯨꯔꯛꯈꯛ ꯅꯠꯇ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯐꯤꯔꯦꯞꯄꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯔꯨꯅ ꯇꯧꯕ ꯊꯕꯛꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯣꯟꯅ ꯇꯧꯕ ꯆꯪꯉꯛꯄ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯐꯝꯁꯤꯗ ꯃꯥꯒ ꯅꯛꯅꯕ ꯃꯤꯁꯛ ꯑꯃ ꯂꯩꯕ ꯑꯃ ꯑꯅꯤꯁꯤꯅꯤ ꯖꯣꯏꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯅꯥꯕꯁꯤꯡꯒꯤ ꯑꯣꯏꯅ ꯁꯦꯐꯇꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯅꯠꯇ꯭ꯔꯦ ꯗꯥꯏꯔꯦꯛꯇꯔ ꯏꯟꯆꯥꯔꯖ HR ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯑꯩꯅ ꯃꯐꯝꯁꯤ ꯐꯖꯅ ꯌꯦꯡꯁꯤꯜꯂꯤꯉꯩꯗꯗꯤ ꯁꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯅꯣ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗꯨꯁꯨ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯐꯤꯔꯦꯞꯄꯅ ꯁꯔꯅ ꯄꯨꯔꯤꯉꯩ ꯃꯇꯝꯗꯁꯨ ꯂꯣꯟꯅ ꯁꯣꯏꯗꯅ ꯊꯣꯛꯑꯝꯕ ꯌꯥꯏ ꯍꯧꯖꯤꯛꯅ ꯍꯨꯔꯥꯟꯕ ꯐꯥꯕꯒꯤ ꯆꯥꯎꯊꯣꯔꯛꯄꯅꯤ ꯍꯨꯔꯥꯟꯕꯁꯦ ꯑꯃꯕꯨ ꯐꯥꯕ ꯍꯧꯈ꯭ꯔꯗꯤ ꯃꯔꯤ ꯆꯠꯂꯛꯀꯅꯤ ꯑꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯞꯅ ꯇꯞꯅ ꯐꯣꯡꯕ ꯍꯧꯔꯛꯂꯅꯤ ꯅꯤꯡꯈꯣꯝꯕꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯇꯣꯛꯑꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯁꯤ ꯑꯣꯏꯅ ꯈꯟꯅꯕꯅ ꯆꯨꯝꯅꯤ ꯖꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯕꯗ ꯅꯦ ꯇꯥꯔꯔꯣꯏ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯐꯤꯕꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨꯃ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯑꯩꯅ ꯂꯩꯔꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯅ ꯄꯨꯝꯅꯃꯛꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯁꯦ ꯂꯥꯏꯕꯛ ꯀꯠꯂꯒ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ ꯉꯥꯌꯣꯟꯕꯤꯅ ꯃꯈꯣꯏꯒꯤ ꯉꯥꯒꯤ ꯉꯥꯔꯨꯕꯥꯛꯇ ꯂꯥꯏꯕꯛ ꯀꯠꯂꯒ ꯈꯨꯔꯨꯝꯕ ꯗꯣꯛꯇꯔꯅ ꯈꯨꯠꯂꯥꯏꯗ ꯂꯥꯏꯕꯛ ꯀꯠꯂꯤꯕꯅꯤ ꯑꯩꯒꯤ ꯂꯥꯏꯁꯪꯅꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯃꯇꯤꯛ ꯆꯥꯗꯕ ꯗꯣꯛꯇꯔ ꯅꯔꯁ ꯂꯣꯏꯅ ꯃꯐꯝ ꯂꯧꯊꯣꯛꯀꯅꯤ HR ꯀꯥꯡꯕꯨꯁꯨ ꯃꯤꯠ ꯑꯣꯟꯗ꯭ꯔꯕꯗꯤ ꯂꯣꯏꯅ ꯊꯕꯛ ꯊꯥꯗꯠꯀꯅꯤ ꯊꯕꯛ ꯊꯣꯛꯍꯟꯕ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩ ꯑꯗꯨꯅ ꯃꯊꯪ ꯁꯠꯇꯨꯅ ꯇꯥꯟꯊꯣꯔꯛꯄꯗ ꯀꯅꯥꯝꯇꯅ ꯃꯔꯝꯁꯨ ꯍꯪꯉꯛꯄ ꯌꯥꯔꯣꯏ ꯑꯁꯨꯛ ꯀꯨꯏꯕꯕꯨ ꯅꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯉꯝꯈꯤꯗꯕꯒꯤ ꯅꯔꯥꯜꯅꯤ ꯈꯪꯖꯧ
Joy saure khangi wangang phirepasu khumlude mayam singdusu tumin leini langnaringi cheraktuda Home Minister masamaksu laktuna call tawraklami asumna meeting du loisinkhraga Home Minister yoraklaba matungdasu tongana amu unarami adudadi mi yamna yaudre makhoi mari muktangni Kishorna Director aise pakhat manmai chelaklabani oiriba phibam sida aina amuk matha hape haina di khanbigano aisu tangai fadabani Joyna Yam chumi sir na haibiriba wafamse Kishorna Hospital sina aigi chase yamna wana layeng birakpani aduna ikhoina namduna puraga atopa mafam amada puzarage haibasu ngamdre sina maram oinaga ayu home treatment oin tawhanjarage sidagi doctor ama nongmagi phungmutang kaithopiraga thabiro aduga yumda ai ichase layeng ba pami sida yaroi hairagadi ichase atopa mafam amada ikhoi yengjarage Joyna Sir thokliba thodok-sina maram oiraga aikoi karisu haiba ngamdre atopa amada layeng jarage haibada aikoi gi side tagi karimta nungaitaba thamjararoi transfer gi chedum pijarage Kishorna Director na gaisu khalaroi hairagadi discharge tawbiro mapalamda puraga ai fazana yenghanjarage si haiduna mafamsigi hospitality fazade pamdabaini hainade khanbigano matangna matamna yadabagini ko Joysu lana khandi haibagi khitang nokmi tawraga aigi side tagidi kemta kaiba leite Kishorna Fare ngasigidi sida leijarasunu irang langnare hayeng ekhoi lawba laksarage si hainaga hagonarakke tawbada phirepana Sir amta ngai biko sir main tawbidradi aisu wafam amta thamjage Kishor amu phamtharakle phirepana hairi anabase hojik yamna phagalaklabani aduna yumda treatment tawraga matam khitang therapy su tawraga leibada pharakani haibagi thajaba aingonda 80% lei aduna matam khitang di aikhoina anabase layeng jage nongmada pung kaithoglaga aikhoi sargi yumda laktuna anabase yingba pami Kishor harawi aduni aigi apambaso matam khitang di warasu wana lakpiro charge aikhoina khangna adum thijage yami yamdi hairoi piu hairikei pini Yaragadi ichaga chanaba doctor ama thabiraklo ayambana maga loina haningi tongana topa aigi thabakni yatsindanaba ai isagi damak yum amada oina leinaba sem sajarage aigi side tagi sima wale haibadu male halagloi harau harauna asumna phirepana haudorakpa wadumasu yanaduna Kishordi thokre haibabu Joydi machanupana pikiba pakhumdo yaningba khara watlaga leithawi ningkhombadi mahak chatlo hairakni haibagi harauba hokre Manu uribasu paisa khaktani Joyna Rex aikhoina chauna loksanbagi mathau tade phirepasu mapada kauramde babung haina Sir please give me just 3 week sumnatagi hapta ahum khak niyom nataba thabakti ai yes haiba ngamoi ai ama leina ngarang khak lakpa nangna phirep ama satna to amta lawraga aikhoina follow taw haibadu yaroi nangna pithokiba pakhum aina yaba ngamde ningkhoma phirepagi mateng panglei Sir aikhoina wana honaraglaga irai laina pharamdaida atopada sinna thokibase ai isamaksu pamjade aduna Dr. Phirepagi decision si aisu yajai Joyna Okay fine anabasibu wana honariba nakhoi anina wakhang manarabanina ai yetlaroi mai paknaba ngamnaba honaro hapta ahum sida sei hena ai madam piba ngammoi hapta ahum sida patients ne expect tawruba changda pharak pathoklabadi Makatan ay ayaba soidana pigani mabu yengnaba phirepa kitang harawi mapana yarakpana Thank you sir Somda lokap ta wahang pahong tangnaba pibasu leirami khara thina su puri mana kemta kangthoraktabaduda kangthoraklasu thajararoi asinadum hena kudong thirani haibasima Ma wahi ama phau kangthoklamde phuba yaba phuri upai leitabadai siba tare haina phuba tokre masadu mayam changdana phurubagi chaina mayamdana fever tawrabani matai waida tasillaga mamit phau pang mangamdana taaduna leiki awaba mayam marakta tamnagi ipang pang mamatau urakpada ichok chok thana nokmi tawsabani chaina phau kitang kaurammi Piroinaba mitengduna phauba mapung phana mangonda yengba ngamdana lehaubido ningsingbana chaina mayamse koknabi hidak oire magidi tamna singau dramaso mayangwa manaba khara watpa
ꯋꯥ ꯉꯥꯡꯕꯗ ꯕ꯭ꯔꯦꯛ ꯂꯩꯇꯕ, ꯁꯤꯅ ꯅꯨꯄꯥꯗ ꯍꯥꯏꯕ ꯌꯥꯕ ꯋꯥ, ꯁꯤꯅ ꯅꯨꯄꯤꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯨꯛꯃꯨꯛꯁꯨ ꯈꯪꯗꯦ꯫ ꯃꯌꯥꯝ ꯃꯔꯛꯇ, ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇꯁꯨ ꯑꯃꯨꯛꯇ ꯂꯩꯇ꯭ꯔꯤꯕꯅ ꯃꯆꯤꯟ ꯀꯜꯂꯁꯨ ꯃꯤꯗꯤ ꯈꯔ ꯀꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯅ ꯀꯨꯞꯅ ꯈꯪꯕꯅ ꯇꯥꯝꯅꯥꯒꯤꯇ ꯈꯟꯕꯗ ꯋꯥꯖꯕꯅꯤ꯫ ꯅꯤꯡꯈꯣꯝꯕꯒꯤ ꯑꯍꯦꯟꯕ ꯂꯝꯆꯠꯇꯣ ꯇꯥꯝꯅꯥꯁꯨ ꯂꯩꯕꯅ ꯃꯍꯥꯛꯅ ꯅꯤꯡꯈꯣꯝꯕꯕꯨ ꯄꯦꯟꯅ ꯐꯨꯈꯤꯕꯅꯤ꯫ ꯇꯥꯝꯅꯥꯗ ꯀꯤꯍꯟ ꯈꯪꯍꯟꯅꯕ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯈꯤꯕꯅ ꯄꯤꯕꯥ ꯇꯞꯅ, ꯅꯪꯕꯨ ꯃꯐꯝꯗꯨꯗꯒꯤ ꯑꯩꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯋꯥꯁꯛꯏꯕꯁꯦ ꯉꯝꯒꯅꯤꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯅ ꯁꯤꯗ ꯂꯩꯊꯣꯛꯑꯗꯤ ꯅꯪꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯪꯕ, ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯀꯅꯥ ꯑꯃꯁꯨ ꯂꯩꯔꯔꯣꯏ ꯈꯜꯂꯨꯕꯗ ꯑꯩ ꯄꯨꯅꯥ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤꯕ ꯆꯥꯎꯔꯕ ꯊꯣꯡꯁꯦ ꯐꯛꯀꯥꯏꯔꯒ ꯅꯅꯥꯛꯇꯁꯨ ꯆꯦꯟꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯂꯩꯍꯧꯕꯅ ꯇꯧꯗꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯀꯧꯕ ꯂꯦꯞꯄ ꯇꯥꯝꯅ꯫ ꯄꯦꯁꯦꯟ ꯗꯤꯅꯔ ꯄꯤꯖꯔꯕ ꯇꯨꯡꯗ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯑꯃꯅꯤ ꯍꯥꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯄꯨꯂꯞꯅꯗꯤ ꯆꯥꯔꯝꯗꯦ, ꯈꯔ ꯑꯃꯅ ꯁꯦꯟꯅꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯃꯌꯨꯝꯗ ꯑꯦꯟꯁꯥꯡ ꯄꯨꯅꯔꯛꯏ, ꯆꯥ ꯈꯔ ꯀꯧꯕ, ꯄꯨꯅꯔꯛꯇꯕꯅ ꯑꯗꯨꯝ ꯁꯣꯝꯗꯒꯤ ꯆꯥꯕꯁꯨ ꯌꯥꯔꯝꯃꯤ꯫ ꯕꯣꯔꯤꯁꯅ ꯀꯣꯕꯤ ꯂꯩꯒ ꯉꯥꯒ ꯊꯣꯡꯕꯗꯣ ꯁ꯭ꯄꯨꯟꯅ ꯈꯔ ꯀꯣꯠꯂꯒ ꯊꯕꯥꯗ ꯄꯤꯔꯛꯄꯗ ꯊꯣꯏꯅ ꯑꯦꯟꯁꯥꯡ ꯀꯣꯟꯗꯨ ꯁꯠ ꯂꯧꯔꯒ ꯃꯥꯒꯤ ꯁꯔꯨꯛ ꯀꯣꯊꯔꯝꯃꯤ꯫ ꯁꯣꯅꯤꯀꯥ ꯄꯤꯖꯅꯤꯡꯕꯒꯤ ꯕꯣꯔꯤꯁꯅ ꯉꯥ ꯊꯣꯡꯕꯗꯣ ꯊꯕꯥꯒꯤ ꯅꯥꯛꯇ ꯄꯨꯁꯤꯟꯕꯅꯤ꯫ ꯁꯣꯅꯤꯀꯥꯒ ꯊꯕꯥꯒ ꯅꯛꯅ ꯐꯝꯃꯤꯟꯅꯕꯒꯤ ꯊꯣꯏꯅ ꯍꯥꯟꯅ ꯁꯠ ꯂꯧꯈꯤꯕꯗꯨꯗ ꯌꯦꯡꯈ꯭ꯔꯒ, ꯊꯨꯈ꯭ꯔꯦꯍꯦ ꯃꯈꯨꯠꯁꯦ, ꯃꯦꯆꯤꯟꯗꯩ ꯈꯔ ꯍꯦꯜꯂꯤ꯫ ꯑꯩꯅ ꯈꯔ ꯈꯔ ꯂꯛꯅꯕꯤꯕꯁꯤꯗ, ꯀꯣꯏꯕꯒ ꯈꯔ ꯄꯨꯕꯤꯕꯁꯤꯗ ꯑꯩꯁꯦ ꯍꯥꯁꯃꯣꯂꯥꯅꯦꯅ ꯑꯁꯦꯡꯕꯩ ꯈꯜꯂꯕ ꯀꯩꯅꯣ? ꯊꯣꯏꯗꯨ ꯈꯤꯇꯪ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯕꯣꯔꯤꯁꯁꯦ ꯈꯔꯁꯨ ꯍꯣꯞ ꯆꯥꯖꯕꯒꯤ ꯏꯀꯥꯏꯕꯅꯤ꯫ ꯕꯣꯔꯤꯁꯇꯤ ꯋꯥ ꯉꯥꯡꯕꯗ ꯕꯦꯔꯥ ꯂꯩꯇꯕꯒꯤ ꯀꯩꯁꯨ ꯈꯟꯗꯅ ꯉꯥꯡꯕꯅꯤ꯫ ꯊꯣꯏ ꯏꯀꯥꯏꯔꯁꯨ ꯃꯆꯤꯟ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯅꯪꯒꯤꯁꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯕꯁꯤꯗ ꯈꯔ ꯆꯥꯕꯤꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯊꯣꯏꯒꯤ ꯁꯂꯥꯠ ꯁꯦꯝꯃꯛꯄꯗꯣ ꯕꯣꯔꯤꯁꯅ ꯈꯔ ꯂꯧꯔꯒ ꯆꯥꯏ꯫ ꯅꯪꯅ ꯁꯦꯝꯃꯛꯄ ꯃꯥꯟꯗꯦ ꯁꯂꯥꯠꯁꯦ꯫ ꯊꯣꯏꯅ, ꯃꯤꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯒꯅꯦ ꯆꯥꯕ ꯃꯤꯔꯦꯝ ꯅꯠꯇꯦ꯫ ꯕꯣꯔꯤꯁꯅ ꯁꯂꯥꯠꯁꯦ ꯄꯥꯝꯖꯕꯒꯤ ꯑꯗꯨꯝ ꯁꯦꯝꯃꯒ ꯊꯣꯏꯅ ꯄꯨꯔꯛꯄꯅꯤ꯫ ꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯝꯖꯕꯒꯤ ꯁꯦꯝꯃꯒ ꯄꯨꯔꯛꯄ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ ꯃꯍꯧꯁꯥꯗꯒꯤꯁꯨ꯫ ꯑꯗꯨꯅ ꯃꯌꯥꯝꯅꯗꯤ ꯊꯣꯏꯁꯦ ꯁꯂꯥꯠ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯟꯅꯕꯅꯤ꯫ ꯊꯕꯥꯅ, ꯑꯩꯈꯣꯏ ꯊꯣꯏ ꯍꯣꯏꯗꯤ ꯃꯅꯥ ꯃꯁꯤꯡꯗ ꯆꯣꯞꯄꯅꯤꯅ ꯂꯩꯅꯥ ꯇꯤꯟꯅꯥꯒ ꯑꯃꯠꯇ ꯆꯦꯜꯂꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯕꯣꯔꯤꯁꯅ, ꯊꯣꯏꯗ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯑꯩꯁꯨꯅꯦ ꯏꯆꯦ ꯊꯕꯥ꯫ ꯁꯣꯅꯤꯀꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯁꯣꯅꯤꯀꯥ, ꯉꯥ ꯊꯣꯡꯕꯁꯦ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯣ, ꯍꯥꯎꯕꯅꯤ꯫ ꯃꯇꯨꯡꯒꯩ ꯂꯣꯏꯅ ꯈꯜꯂꯒ ꯊꯑꯣꯏꯅ ꯄꯨꯔꯛꯏꯅꯤꯀꯣ꯫ ꯁꯣꯅꯤꯀꯥ ꯅꯣꯛꯏ꯫ ꯍꯣꯏ꯫ ꯊꯕꯥꯅ, ꯕꯣꯔꯤꯁ ꯅꯪꯅ ꯊꯧꯔꯤꯕ ꯕꯨꯂꯦꯠꯁꯤꯕꯨ ꯑꯅꯧꯕꯔꯣ? ꯐꯖꯩꯅꯦ, ꯀꯌꯥꯗ ꯂꯧꯔꯤꯅꯣ? ꯕꯣꯔꯤꯁꯅ, 80K ꯊꯝꯃꯒ EMI ꯍꯨꯟꯕꯅꯤꯗ, ꯀꯦꯁ ꯑꯣꯏꯅ ꯂꯧꯕ ꯅꯠꯇꯦ, 21 ꯈꯔ ꯍꯦꯜꯂꯦ ꯀꯦꯁꯇ ꯂꯧꯔꯗꯤ꯫ ꯊꯣꯏꯅ, ꯅꯪꯅꯕꯨꯗꯤ ꯕꯨꯂꯦꯠ ꯊꯧꯔꯕꯅꯤ, ꯄꯣꯁ ꯇꯥꯔꯕꯅꯤ ꯀꯥꯏꯅ ꯈꯜꯂꯝꯅꯤ꯫ ꯑꯍꯨꯕ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯅꯥꯔꯦꯍꯦ꯫ ꯒꯥꯔꯤꯅ ꯅꯪ ꯊꯧꯔꯤꯔꯥ ꯅꯪꯅ ꯒꯥꯔꯤ ꯊꯧꯔꯤꯔꯥ ꯈꯟꯗꯣꯛꯐꯝꯒ ꯈꯪꯗꯗꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯍꯜꯂꯤ꯫ ꯕꯣꯔꯤꯁꯅ, ꯁꯛꯊꯤꯕꯤ ꯅꯪ ꯀꯩ ꯈꯪꯗꯅ, ꯊꯤꯅ ꯉꯥꯡꯉꯁꯨ ꯀꯞꯈꯤꯅꯤ꯫ ꯃꯤ ꯁꯤꯗꯕꯗꯤ ꯊꯧꯅꯥ ꯐꯩ꯫ ꯑꯩꯅ ꯃꯥ ꯁꯤꯗꯔꯨꯔꯒꯅ ꯔꯦꯁꯠꯔꯨꯝꯗ ꯀꯞꯄ ꯂꯩꯔꯝꯃꯤ꯫ ꯃꯁꯛꯁꯤꯒ ꯁꯥꯎꯠ ꯐꯤꯂꯝꯒꯤ ꯕꯦꯠ ꯅꯨꯄꯤ ꯍꯦꯛ ꯃꯥꯜꯂꯗꯅ, ꯃꯨꯊꯤ ꯍꯦꯛ ꯊꯤꯔꯗꯅ꯫ ꯊꯣꯏꯁꯨ ꯆꯥꯛꯇꯨ ꯁꯥꯏꯅ ꯁꯥꯏꯅ, ꯃꯤ ꯃꯤꯁ ꯃꯅꯤꯄꯨꯔ ꯊꯣꯛꯇꯣꯏꯅꯤ, ꯅꯪ ꯀꯩ ꯈꯪꯗꯅ, ꯍꯌꯦꯡ ꯑꯩꯅ ꯃꯤꯁ ꯋꯥꯔꯜꯒꯤ ꯇꯥꯏꯇꯜꯒ ꯐꯪꯉꯀꯥꯟꯗ ꯑꯣꯇꯣꯒ꯭ꯔꯥꯐ ꯑꯝꯇ ꯀꯥꯏꯅ ꯂꯦꯞꯄꯝꯅꯨꯀꯣ꯫ ꯅꯪ ꯍꯦꯛ ꯂꯩꯔꯝꯕꯗꯅꯦ ꯔꯥꯎꯟ ꯀꯤꯛ ꯑꯃ ꯄꯥꯏꯔꯒꯅꯦ ꯅꯌꯥ ꯇꯦꯛꯅꯕ ꯀꯥꯎꯔꯛꯀꯦꯕ, ꯐꯨꯅꯕ ꯇꯝꯕ ꯆꯠꯄ ꯍꯧꯔꯦ꯫ ꯅꯪꯗꯤ ꯃꯤꯁ ꯃꯅꯤꯄꯨꯔ ꯊꯣꯛꯅꯦꯅ ꯃꯦꯀꯞ ꯁꯦꯠꯇꯤꯡ ꯄꯨꯜꯗ ꯇꯝꯃꯦ ꯍꯥꯏꯗꯥꯏꯅꯦ? ꯐꯤꯒꯔ ꯐꯖꯅꯕ WT ꯗꯣꯖꯟꯁꯨ ꯂꯩꯔꯒ ꯊꯝꯃꯦ ꯍꯥꯏꯗꯥꯏ? ꯗꯥꯏꯇꯤꯡꯁꯨ ꯐꯖꯅ ꯇꯧꯋꯦ, ꯉꯥ ꯌꯦꯟ ꯊꯣꯡꯕꯗ ꯆꯥꯛ ꯄꯨꯈꯝ 2 ꯆꯥꯏꯌꯦꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ? ꯀꯜꯂꯛꯄ꯭ꯔꯣ ꯅꯪ? ꯑꯩꯅ ꯃꯤꯁ ꯊꯣꯛꯎꯗꯣꯏꯁꯤꯗꯤꯅꯦ ꯐꯤꯒꯔ ꯈꯛꯀꯤ ꯅꯠꯇꯦ, ꯃꯤꯁ ꯆꯕꯤ ꯇꯥꯏꯇꯜ ꯂꯧꯅꯕꯅꯤ꯫ ꯅꯪꯅꯕꯨ ꯆꯕꯤ ꯐꯖꯔꯅꯤ, ꯅꯪꯅ ꯅꯣꯏꯔꯗꯤ ꯁꯤꯟꯇꯦꯛꯁ ꯗꯔꯝ ꯃꯀꯛ ꯃꯥꯗꯣꯏꯅꯤ ꯈꯪꯗ꯭ꯔꯤ, ꯆꯕꯤꯒ ꯄꯨꯛꯆꯥꯏ꯫ ꯃꯤꯁ ꯁꯤꯟꯇꯦꯛꯁ, ꯃꯤꯁ ꯀꯣꯔꯐꯨ, ꯃꯤꯁ ꯁꯅꯥꯕꯨꯟꯒꯤ ꯐꯦꯁꯟ ꯁꯣ ꯁꯤꯜꯂꯛꯄ ꯑꯣꯏꯅ ꯉꯥꯏꯌꯣ꯫ ꯁꯣꯅꯤꯀꯥꯅ, ꯌꯥꯔꯦ ꯍꯧꯒꯠꯅꯕ ꯇꯧꯔꯁꯤ, ꯆꯥꯗ꯭ꯔꯤꯕ ꯀꯥꯡꯕꯨꯁꯨ ꯂꯥꯝꯅꯔꯝꯅꯤ꯫ ꯐꯤꯔꯦꯞꯄꯗꯤ ꯆꯥꯛ ꯄꯨꯔꯛꯇꯦ, ꯄꯦꯁꯦꯟꯁꯤꯡꯒ ꯑꯦꯟꯁꯥꯡ ꯄꯨꯟꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯀꯣꯟꯗꯨꯁꯨ ꯍꯥꯎꯁ ꯀꯤꯄꯤꯡꯒꯤ ꯃꯤ ꯉꯥꯏꯔꯨꯗꯦ, ꯃꯥꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯥꯛ ꯊꯣꯛꯄꯩ ꯉꯥꯛ ꯐꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒ ꯐꯝꯂꯨꯗꯦ, ꯃꯥꯒꯤ ꯀꯦꯕꯤꯟꯗꯅꯤ꯫ ꯐꯣꯟ ꯄꯨꯊꯣꯛꯂꯒ SPꯗ ꯂꯥꯏꯟ ꯂꯧꯅꯩ꯫ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯀꯣꯔꯠꯇ ꯍꯤꯌꯥꯔꯤꯡꯒꯤ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯌꯦꯡ꯫ ꯁꯥꯔ, ꯑꯦꯛꯁꯀ꯭ꯌꯨꯁꯇꯣ ꯈꯨꯠ ꯌꯥꯝ ꯀꯟꯅ ꯊꯥꯕꯤꯔꯨꯅꯨ, ꯑꯁꯤ ꯑꯅꯥ ꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯔꯤꯈꯩ ꯏꯪꯅ ꯇꯞꯅ ꯇꯧꯁꯤ꯫ ꯈꯔꯗꯤ ꯐꯨꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯔꯤꯡꯖꯦꯜ ꯌꯥꯝ ꯈꯥꯏ, ꯃꯔꯣꯜ ꯆꯨꯝꯕ ꯌꯥꯗꯦ꯫
ꯐꯔꯦ ꯍꯌꯦꯡ ꯀꯣꯔꯠꯇ ꯊꯦꯡꯅꯔꯁꯤ ꯑꯩꯁꯨ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯋꯥꯔꯦ ꯊꯕꯛꯁꯨ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯍꯣꯏ ꯁꯔ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗꯒꯤ ꯊꯥꯡꯊꯔꯒ ꯀꯛꯊꯠꯂꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯃꯦꯁꯦꯖ ꯔꯤꯀ꯭ꯋꯦꯁ ꯂꯩꯔꯤꯗꯨꯗ ꯆꯪꯉꯤ ꯊꯥꯖꯔꯨꯗꯦ ꯃꯤꯁꯛꯇꯨꯅ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯕꯁꯦ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯂꯦ ꯄꯥꯎ ꯐꯥꯎꯅꯔꯨꯗꯕ ꯍꯟꯗꯛꯁꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯔ ꯀꯥꯎꯊꯣꯛꯂꯕꯅꯤ ꯃꯁꯥꯒꯤ ꯃꯊꯧ ꯃꯌꯥꯝꯁꯤꯗ ꯑꯗꯨꯕꯨ ꯇꯦꯛꯁꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯍꯜꯂꯕꯅꯤ ꯁꯤꯟ ꯐꯥꯎꯕ ꯇꯧꯕ ꯇꯟꯕꯒꯤ ꯇꯧꯔꯝꯗꯦ ꯐꯣꯟꯗꯨ ꯊꯅꯝꯂꯒ ꯍꯧꯒꯠꯂꯛꯂꯦ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯇꯥꯝꯅꯥ ꯍꯨꯠ ꯄꯥꯏꯁꯤꯜꯂꯛꯏ ꯃꯖꯥꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯇꯥꯝꯅꯥ ꯀꯩꯁꯨ ꯍꯥꯏꯗꯕꯤ ꯆꯪꯁꯤꯜꯂꯛꯂꯒ ꯗꯣꯛꯇꯔꯗꯨꯒꯤ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯂꯝꯃꯤ ꯃꯈꯨꯠꯅ ꯑꯃꯃꯝꯇꯪ ꯄꯥꯏꯔꯒ ꯗꯣꯛꯇꯔꯒꯤ ꯁ꯭ꯇꯥꯞ ꯑꯃꯗꯨ ꯁꯣꯛꯀꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯕꯤꯟꯗꯁꯨ ꯀꯣꯏꯆꯪ ꯆꯪꯒꯅꯨ ꯗꯣꯛꯇꯔ ꯅꯣꯏꯅ ꯆꯥꯎꯔꯤꯁꯦ ꯑꯅꯥꯕ ꯑꯩꯈꯣꯏ ꯂꯩꯕꯒꯤꯅꯤ ꯍꯥꯏꯕꯁꯨ ꯀꯥꯎꯒꯅꯨ ꯇꯦꯛ ꯑ ꯁꯤꯠ ꯃꯤꯠꯌꯦꯡ ꯌꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯝꯃꯨ ꯍꯥꯏꯔꯛꯄꯅꯤ ꯆꯤꯡꯅꯗꯨꯅ ꯆꯤꯌꯔ ꯑꯃꯗ ꯐꯝꯃꯝꯃꯤ ꯐꯤꯔꯦꯞꯄꯁꯨ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯍꯟꯖꯤꯜꯂꯒ ꯐꯝꯊꯔꯛꯂꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏꯁꯦ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯇꯥꯝꯅꯥꯁꯨ ꯇꯞꯅ ꯑꯔꯣꯟꯕ ꯑꯃ ꯈꯪꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯁꯦꯂꯨꯡꯕꯥ ꯇꯥꯝꯅꯥꯒꯤ ꯋꯥ ꯍꯥꯏꯅꯤꯡꯕ ꯃꯑꯣꯡꯗꯨꯗ ꯃꯉꯛ ꯈꯤꯇꯪ ꯊꯥꯡꯖꯤꯜꯂꯛꯂꯒ ꯌꯥꯝ ꯂꯨꯁꯤꯟꯅ ꯈꯪꯅꯤꯡꯅ ꯌꯦꯁ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯆꯤꯡꯅꯗꯅ ꯂꯣꯏꯅ ꯍꯥꯏꯌꯨ ꯑꯩ ꯀꯅꯥꯝ ꯍꯥꯏꯔꯣꯏꯌꯦ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥꯝꯇꯒꯤ ꯅꯥꯀꯣꯡ ꯌꯧꯍꯜꯂꯣꯏ ꯇ꯭ꯔꯁ ꯃꯤ ꯅꯤꯡꯈꯣꯝꯕ ꯊꯣꯡꯖꯤꯜꯗ ꯅꯞꯄꯒ ꯇꯥꯗꯣꯏ ꯍꯣꯠꯅꯔꯝꯃꯤ ꯑꯅꯤꯗꯨꯗꯤ ꯎꯕ ꯅꯠꯇꯦ ꯇꯥꯝꯅꯥꯁꯨ ꯃꯈꯨꯠꯅ ꯈꯜꯂꯒ ꯋꯥ ꯉꯥꯡꯗꯣꯏ ꯆꯪꯁꯤꯜꯂꯤ ꯐꯤꯔꯦꯞꯄꯁꯨ ꯅꯥꯀꯣꯡ ꯍꯦꯟꯅ ꯊꯥꯡꯖꯤꯜꯂꯒ ꯅꯛꯁꯤꯜꯂꯤ ꯋꯥꯈꯜꯅ ꯅꯥꯀꯣꯡ ꯁꯦꯡꯈ꯭ꯔꯦ ꯂꯧꯖꯔꯣ ꯅꯪꯅ ꯊꯃꯣꯏꯁꯦ ꯈꯪꯃꯟꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯇꯧꯕ ꯏꯁꯩꯗꯣ ꯅꯪꯒꯤ ꯐꯣꯟꯗ ꯌꯥꯎꯕ꯭ꯔꯣ ꯑꯝꯇ ꯌꯦꯡꯖꯒꯦꯕ